ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯤꯒꯤ ꯌꯨꯝ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯀꯂꯥ, ꯁꯨꯙꯥ ꯑꯃꯗꯤ ꯁꯅꯥꯇꯣꯟ, ꯈꯣꯃꯩ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤꯗ ꯍꯦꯛ ꯐꯝꯗꯨꯅ ꯃꯈꯣꯏ ꯍꯦꯛ ꯄꯨꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯄꯥꯛ ꯑꯗꯨ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯇꯦꯝꯊꯣꯛꯇꯨꯅ ꯃꯐꯝ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅꯧ ꯈꯔ ꯊꯣꯟꯖꯤꯟꯕꯒꯤ ꯄꯨꯡꯀꯣꯛꯄ ꯑꯗꯨꯗ ꯐꯝꯕ ꯇꯜꯂꯕꯔ ꯀꯔꯤꯅꯣ ꯃꯈꯣꯏ ꯐꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯗꯥꯏꯋꯥꯏꯗ ꯐꯝꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯃꯐꯝ ꯑꯃ ꯂꯩꯔꯦ, ꯃꯗꯨꯗ ꯑꯣꯏꯅ ꯐꯝꯂꯁꯤ, ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯝꯕꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ, ꯌꯥꯝꯅ ꯃꯐꯝ ꯆꯥꯔꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯅꯥꯇꯣꯟꯅ ꯃꯐꯝ ꯑꯗꯣ ꯇꯥꯛꯀꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯀꯂꯥ, ꯁꯨꯙꯥ, ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯁꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯤꯁꯤꯡꯅꯒ ꯎꯈꯤꯒꯗ꯭ꯔꯥ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯟꯅ ꯊꯨꯞꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯁꯦ ꯈꯔ ꯌꯥꯝꯅ ꯆꯤꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯂꯩꯔꯛ ꯑꯆꯧꯕ ꯑꯃꯁꯨ ꯆꯪꯂꯤꯕꯅꯤ꯫ ꯂꯩꯔꯛ ꯑꯁꯤꯗ ꯅꯥꯛ ꯌꯦꯠꯇ ꯌꯥꯝꯅ ꯋꯥꯡꯂꯕ ꯑꯃꯗꯤ ꯁꯨꯛꯂꯕ ꯋꯥꯄꯜ ꯆꯕꯨꯟ ꯍꯧꯔꯤꯕꯅꯤ꯫ ꯋꯥꯄꯜꯁꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯆꯥꯎꯔꯕ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗꯅ ꯌꯨꯝ ꯄꯔꯦꯡ ꯇꯥꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯁꯨꯛꯂ ꯃꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯔꯛ ꯎꯔꯛ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯨ ꯆꯪꯉꯛꯄ ꯉꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯙꯥꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯇꯣꯟ, ꯅꯪꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯃꯤ? ꯅꯥꯕ, ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯁꯥꯟꯅꯔꯛꯄꯗ ꯉꯁꯤ ꯀꯤꯔꯤꯕ ꯁꯨꯃꯥꯏꯅꯗꯤ ꯀꯤꯈꯤꯗꯦꯍꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩꯗꯤ ꯀꯔꯤꯒ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯔꯦ, ꯀꯤ ꯒꯥꯏꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯇꯣꯟꯅ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯁꯪ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯗꯅꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯒꯗꯧꯔꯤꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯑꯁꯤꯗꯤ ꯊꯥꯏꯅ ꯃꯥꯏꯕꯤ ꯑꯣꯏꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯅꯤꯅꯦ꯫ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯨꯅꯨ, ꯕꯨꯠ ꯂꯩꯕꯅꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯔꯦꯝꯕꯗ ꯍꯣꯔꯦꯟꯅꯦ ꯕꯨꯠ ꯑꯣꯡꯉꯗꯅ ꯁꯤꯅꯤꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯟꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯇꯧꯔꯨꯁꯤꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯨꯔꯗꯤ ꯄꯥꯕꯨꯡꯒꯤ ꯂꯤꯆꯩꯗ ꯑꯩꯗꯤ ꯕꯤꯅꯥꯕꯣꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯔꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯄ꯭ꯔꯦꯠꯅꯣ, ꯂꯥꯎꯑꯣꯁꯦ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯣꯃꯩꯅ ꯊꯧꯅꯥ ꯂꯩꯅ ꯒꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯟꯅꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯪꯐꯝꯁꯤꯡ ꯑꯗꯣ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯤꯜꯂꯤ꯫ ꯃꯔꯛꯇ ꯁꯟꯁꯤꯡ ꯆꯪꯂꯒ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯕꯗꯤ ꯅꯥꯄꯤꯁꯤꯡ ꯆꯥꯊꯣꯛꯄꯒꯤ ꯃꯆꯤꯗꯤ ꯀꯣꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯆꯤꯁꯨ ꯂꯣꯏꯅꯃꯛ ꯀꯤꯟꯊꯔꯤ, ꯆꯕꯥꯛ ꯍꯣꯔꯕꯅꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯁꯤꯡ ꯑꯗꯣ ꯀꯤꯟꯊꯈꯤꯕꯒꯤ ꯍꯥꯏꯕꯗꯤ ꯃꯊꯛ ꯀꯨꯞꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯁꯤꯟꯕꯤꯗꯕꯅꯤꯅ ꯅꯣꯡ ꯌꯨꯔꯗꯨꯅ ꯃꯗꯨꯗꯒꯤ ꯐꯥꯎꯊꯔꯛꯄ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯥꯁꯟꯕ, ꯃꯗꯒꯤ ꯑꯃꯨꯛ ꯐꯛꯂꯥꯡꯗꯣ ꯀꯤꯟꯊꯕꯒꯤ ꯐꯛꯂꯥꯡꯒꯤ ꯄꯖꯦꯡꯁꯤꯡ ꯍꯥꯏꯕꯗꯤ ꯐꯛꯂꯥꯡꯒꯤ ꯂꯩꯕꯥꯛ ꯐꯥꯔꯤꯕ ꯄꯖꯦꯡꯁꯤꯡ ꯑꯗꯨ ꯉꯥꯛꯇ ꯆꯕꯥꯛ ꯍꯥꯡꯕ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ, ꯁꯨꯙꯥ ꯑꯃꯗꯤ ꯀꯂꯥ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯕ ꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ꯫
ꯃꯈꯣꯏ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯑꯃꯨꯛ ꯆꯪꯁꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯏ ꯑꯣꯏꯔꯞꯅ ꯃꯈꯣꯏ ꯐꯝꯊꯔꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯒꯟꯖꯥ ꯑꯗꯣ ꯀꯛꯄ ꯌꯥꯎ ꯇꯛꯄ ꯌꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯇꯧꯔꯛꯂꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯑꯃꯁꯨ ꯊꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯥꯏꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯀꯩꯅꯣ ꯑꯐꯥꯎꯕꯤ ꯍꯥꯏꯁꯤꯕꯣ ꯇꯧ ꯉꯝꯕꯤ ꯃꯤꯒ ꯑꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯄꯤ ꯅꯨꯄꯤ ꯑꯣꯏꯔ ꯆꯠꯂꯣ ꯑꯦꯔꯥ ꯑꯐꯥꯎꯕꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯩꯕꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤꯅ ꯍꯩꯕꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕ ꯂꯩꯕꯒꯁꯤ ꯃꯥꯅꯕꯨ ꯂꯥꯌꯦꯡꯉꯕꯗꯤ ꯊꯦꯡꯈ꯭ꯔꯕꯗꯤ ꯍꯧꯒꯠꯂꯒ ꯆꯠꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯍꯥ ꯑꯃ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯗꯩꯗꯨꯗ ꯍꯅꯨꯕꯤꯗꯨ ꯃꯌꯥꯝꯅ ꯀꯧꯔꯨꯔꯒ ꯃꯉꯣꯟꯗ ꯌꯦꯡꯉꯕ ꯃꯇꯝꯗ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯀꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯨꯠ ꯁꯝꯃꯒ ꯄꯣꯔꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯆꯪꯉꯣꯅ ꯊꯋꯥꯏꯗꯨꯗ ꯆꯪꯍꯟꯕꯗ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯔꯦꯗꯅ ꯍꯨꯟꯇꯣꯛꯑ ꯊꯝꯃꯤꯕ ꯅꯨꯄꯥꯗꯣ ꯏꯁꯤꯡꯗꯨ ꯑꯍꯨꯅ ꯑꯣꯔꯒ ꯍꯧꯒꯠꯂꯦꯗꯅ ꯍꯥꯏꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤꯁꯤ ꯃꯌꯥꯝꯅ ꯂꯥꯏꯅꯗꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯣ ꯑꯗꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯅꯨꯕꯤꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯈꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯆꯨꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯤ ꯂꯥꯏꯅꯗꯅ ꯂꯥꯠꯅꯔꯝꯕꯗꯒꯤ ꯃꯃꯩꯊꯪꯗ ꯃꯥꯁꯤ ꯂꯥꯏ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯈꯤꯕꯖꯥꯠꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯟꯕꯤꯈꯤꯕ ꯃꯤꯁꯤꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯃꯤꯗꯨꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇꯕ ꯍꯥꯏꯗꯤ ꯍꯅꯨꯕꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯕꯗꯤ ꯐꯤꯠ ꯇꯧꯁꯤꯜꯂꯒ ꯃꯤꯗꯨ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯕ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯗꯨ ꯍꯥꯠꯂꯨꯆꯣ ꯍꯦꯛ ꯍꯥꯠꯄ ꯄꯩꯁꯥ ꯍꯨꯔꯥꯜꯂꯨꯆꯣ ꯍꯦꯛ ꯍꯨꯔꯥꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯂꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯈꯪꯅꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯕꯤꯁꯤꯡ ꯇꯥꯟꯅꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡꯗꯤ ꯈꯪꯅꯔꯛꯂꯕ ꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯥꯏꯕꯤꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯕ ꯖꯥꯠꯅꯤ ꯌꯥꯕꯣꯛ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯅꯍꯥꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯂꯦꯞꯄꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯐꯨꯔꯅꯤ ꯆꯩꯔꯅꯤ ꯍꯥꯠꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤꯗꯨꯅ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨꯁꯨ ꯂꯦꯞꯇꯕ ꯖꯥꯠꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯍꯤꯡꯍꯟꯕꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯎꯗꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯈꯣꯏ ꯅꯨꯄꯥ 3-4 ꯐꯨꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯖꯥꯠꯅꯤ ꯍꯅꯨꯕꯤꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯋꯥ ꯈꯔ ꯉꯥꯡꯂꯨꯔꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤꯗꯨꯅ ꯁꯥꯎꯗꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯪꯅꯔꯛꯄꯗꯒꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯈꯔ ꯉꯥꯡ ꯆꯩꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯆꯤꯟ ꯀꯟꯕ ꯃꯆꯤꯟ ꯇꯨꯝꯕ ꯃꯆꯤn ꯄꯪꯕ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯆꯣꯡꯊꯣꯔꯒ ꯍꯅꯨꯕꯤꯗꯨꯗ ꯈꯔ ꯀꯤꯛ ꯈꯔ ꯊꯥꯔꯨꯕꯖꯥꯠꯅꯤ ꯍꯅꯨꯕꯤꯗꯨꯗꯤ ꯃꯁꯥꯒꯤ ꯈꯔꯒ ꯁꯣꯟꯖꯕꯒ ꯍꯦꯛ ꯇꯨꯁꯟꯕꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯀꯣꯛꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯌꯩ ꯍꯥꯏꯕ꯭ꯔꯥ ꯐꯥꯟꯗ ꯌꯩ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯌꯩꯔꯦ ꯑꯗꯒꯤꯗꯤ ꯍꯅꯨꯕꯤꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯠꯂꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯅꯨꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯔꯛꯄ ꯆꯨꯝꯅ ꯏꯕꯨꯡꯉꯣꯅ ꯀꯧꯔꯒꯁꯨ ꯉꯪꯂꯒ ꯍꯦꯛ ꯄꯥꯏꯁꯤꯜꯂꯒ ꯃꯤꯒꯤ ꯈꯧꯔꯤꯁꯤ ꯇꯥꯛ ꯍꯦꯛꯇ ꯃꯦꯠꯂꯒ ꯊꯥꯛ ꯍꯦꯛꯇ ꯅꯤꯛꯄ ꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯩꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯆꯪꯂꯦꯗꯅ ꯂꯩꯇꯥꯏꯅꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯡꯀꯠꯍꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯑꯅꯤꯍꯨꯝ ꯁꯤꯔꯒ ꯃꯈꯣꯏ 19 ꯄꯨꯟꯅ ꯁꯤꯕꯅꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯁꯤ ꯀꯤꯅꯈꯤꯗꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯍꯥꯏꯗꯤ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯅꯕꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯅꯕꯐꯥꯎ ꯀꯤꯔꯨꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯅꯣꯏ ꯑꯩꯈꯣꯏꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯔꯨꯖ ꯃꯥꯏꯊꯖꯕꯗ ꯐꯤ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯏꯄꯨ ꯍꯣꯏꯅ ꯂꯤꯕꯤꯕꯗꯒꯤ ꯑꯗꯨ ꯈꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯅꯗꯗꯅ ꯂꯩꯔꯝꯂꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯗꯨ ꯁꯨꯝ ꯐꯈ꯭ꯔꯕꯅꯤꯅ ꯀꯅꯥꯁꯨ ꯀꯤꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛ ꯅꯨꯡꯊꯤ ꯅꯨꯡꯃꯪꯕꯗꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯒ ꯄꯥꯜ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕ ꯂꯩꯗꯅ ꯂꯧꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤ ꯊꯦꯡꯅ ꯃꯝꯅ ꯀꯥꯔꯛꯄ ꯌꯥꯎꯏꯗꯅ ꯑꯗꯨꯀꯥꯟꯗ ꯅꯨꯡꯊꯤ ꯅꯨꯡꯃꯪꯕ ꯑꯈꯥꯛ ꯑꯔꯥꯛ ꯇꯧꯕ ꯅꯨꯃꯤꯠꯇꯒꯗꯤ ꯍꯅꯨꯕꯤ ꯑꯃ ꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯗꯥꯔꯤ ꯑꯁꯤꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯁꯤꯗ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯤ ꯃꯃꯤ ꯍꯦꯛ ꯎꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨ ꯆꯤꯟꯗꯣꯡꯒꯤ ꯋꯥꯔꯤꯅꯤ ꯀꯅꯥꯅꯁꯨ ꯃꯗꯨ ꯑꯩ ꯎꯔꯨꯔꯦ ꯍꯥꯏꯕꯗꯤ ꯌꯥꯎꯄꯣꯟꯇꯦ ꯍꯦꯛ ꯍꯪꯂꯨꯔꯒꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ ꯎꯏꯌꯦ
ꯏꯗꯣꯝꯆꯥꯗ ꯍꯪꯉꯨꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯆꯥꯎꯕꯤꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯁꯟꯗꯣꯛꯅꯔꯛꯈꯤꯗꯅ ꯌꯨꯝꯁꯦ ꯃꯁꯛ ꯊꯤꯍꯟꯕ ꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯝ ꯇꯧꯔꯛꯇꯦꯕ ꯁꯅꯥꯇꯣꯟꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯁꯨꯙꯅ ꯀꯗꯥꯏꯗꯒꯤ ꯇꯧꯔꯛꯂꯗꯣꯏꯅꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯅ ꯍꯅꯨꯕꯤꯗꯨꯅ ꯊꯣꯛꯏꯗꯨꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃ ꯅꯠꯇꯦꯅꯦ ꯊꯥꯕꯜ ꯐꯥꯕ ꯅꯨꯃꯤꯠꯇꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯁꯦ ꯋꯥꯔꯝꯂꯒꯅꯤ ꯃꯁꯤꯁꯦ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯆꯤꯡꯁꯤꯜꯂꯒ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯕꯤꯌꯨ ꯋꯥꯔꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯁꯅꯥꯇꯣꯟꯗ ꯀꯪꯀꯔ ꯑꯗꯨꯃ ꯂꯥꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯈꯨꯗꯣ ꯇꯞꯅ ꯀꯥꯝꯊꯣꯛꯑꯒ ꯁꯨꯙꯥꯗ ꯑꯃꯨꯛ ꯁꯤꯟꯅꯈꯤ ꯁꯨꯙꯥ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯍꯧꯔꯛꯂꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯁꯅꯤꯗꯨ ꯉꯥꯏꯔꯦꯅꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯅ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯑꯃꯨꯛꯇꯣꯏꯕ ꯃꯤꯔꯦꯝꯅꯤꯕꯨ ꯍꯥꯏꯕꯋꯣ ꯑꯃꯅꯦꯕꯨ ꯍꯥꯏꯕꯋꯣ ꯌꯨꯝꯗ ꯆꯪꯒꯗꯕꯕꯨ ꯇꯟꯕꯨ ꯇꯜꯂꯕꯅꯤ ꯁꯨꯙꯥ ꯃꯍꯥꯛꯅ ꯄꯥꯔꯤꯕꯗꯨ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯥꯝꯊꯔꯒ ꯀꯂꯥꯗ ꯑꯃꯨꯛ ꯁꯤꯟꯅꯈꯤ ꯁꯨꯙꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯏꯟꯖꯥꯡꯗꯨ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒꯅ ꯑꯃꯨꯛ ꯉꯥꯡꯉꯔꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯁꯤꯗ ꯄꯨꯜꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯥꯗꯒꯤ ꯅꯤꯕ ꯁꯤꯗꯕꯨ ꯉꯥꯡꯗ꯭ꯔꯗꯤ ꯉꯥꯡꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯁꯨꯙꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯂꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯔꯤꯕꯗꯣ ꯈꯣꯃꯩꯗ ꯑꯃꯨꯛ ꯄꯤꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯃꯤ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯁꯦꯟ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯔꯒꯅ ꯏꯃꯥ ꯏꯄꯥ ꯑꯍꯜꯁꯤꯡꯅ ꯉꯥꯡꯕ ꯈꯣꯟꯊꯤ ꯇꯥꯕꯒꯤ ꯊꯕꯛꯅꯤ ꯃꯗꯨꯒꯤ ꯃꯃꯜꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯨꯄꯥ 30 ꯑꯃ 40 ꯑꯃ 50 ꯑꯃ ꯂꯧꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯤ ꯇꯥꯕꯒꯤ ꯄꯩꯁꯥꯅꯤ ꯃꯁꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯨꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗꯣ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ ꯈꯣꯃꯩꯅ ꯆꯤꯡꯁꯤꯜꯂꯤꯕ ꯀꯪꯀꯔ ꯑꯗꯨꯗꯒꯤ ꯂꯧꯔꯤꯕ ꯃꯩꯈꯨ ꯑꯗꯨ ꯍꯦꯛ ꯀꯥꯝꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯅ ꯏꯍꯦ ꯀꯩꯅꯣꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯀꯪꯀꯔꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯅꯥꯇꯣꯟ ꯁꯨꯙꯥ ꯑꯃꯗꯤ ꯀꯂꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯈꯣꯃꯩꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯃꯩꯇꯥꯟꯅꯒ ꯄꯣꯛꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩꯒꯤ ꯃꯪꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯠꯅꯔꯥ ꯑꯁꯤꯒꯤ ꯐꯛꯂꯥꯡꯒꯤ ꯄꯖꯦꯡ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏꯅꯦ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯂꯩꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯒ ꯂꯥꯛꯂꯕ ꯖꯥꯠꯂꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯤꯅꯒ ꯈꯪꯗꯅ ꯑꯃꯨꯛ ꯐꯥꯗꯅꯅꯦ ꯈꯣꯃꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯟꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯒꯤ ꯈꯔ ꯆꯤꯡꯂꯕꯅꯤꯅ ꯈꯔ ꯉꯥꯎꯕ ꯍꯧꯔꯦꯅꯦꯀꯣ ꯑꯁꯨꯝꯅ ꯁꯨꯙꯥ ꯑꯃꯗꯤ ꯀꯂꯥꯅꯁꯨ ꯈꯣꯃꯩꯅ ꯎꯔꯤꯕꯗꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯥꯗꯈꯤꯕ ꯀꯪꯀꯔ ꯃꯆꯩ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯗꯥꯛ ꯍꯥꯟꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯌꯦꯜꯂꯛꯏ ꯋꯥꯔꯤꯁꯨ ꯂꯦꯞꯇꯅ ꯑꯁꯨꯃꯛ ꯁꯥꯟꯅꯔꯤ ꯑꯃꯅ ꯑꯃ ꯉꯥꯡ ꯃꯣꯟꯗꯥ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ 3-4ꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯣꯡ ꯇꯨꯞ ꯌꯨꯔꯛꯈꯤ ꯅꯣꯡ ꯇꯨꯞ ꯌꯨꯔꯛꯄ ꯑꯗꯨꯗ ꯀꯂꯥꯅ ꯅꯣꯡ ꯇꯥꯕ ꯃꯥꯜꯂꯤꯅꯦ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯗꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯗ ꯂꯩꯁꯜꯂꯨꯔꯕꯅꯤꯅ ꯅꯣꯡ ꯇꯥꯕꯒꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯅ ꯈꯜꯂꯤꯅꯦ ꯂꯨꯝꯐꯨ ꯁꯥꯏ ꯍꯥꯏꯗꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯣꯝꯆꯥꯛ ꯆꯥꯛꯀꯗꯕꯅꯤ ꯑꯗꯣ ꯅꯣꯡ ꯊꯤꯂꯤ ꯇꯥꯕꯁꯤꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯑꯗꯣ ꯁꯦ ꯅꯣꯡ ꯊꯤꯂꯤ ꯇꯥꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯗꯨꯗ ꯁꯅꯥꯇꯣꯟꯅ ꯁꯨꯃꯥꯏꯅ ꯅꯣꯡ ꯊꯤꯂꯤ ꯇꯥꯕꯁꯤꯗꯅꯤꯁꯤ ꯃꯗꯨꯒꯤ ꯑꯃꯥꯏꯕꯤ ꯍꯟꯅꯨꯕꯤꯗꯨꯅ ꯊꯣꯛꯂꯤꯕꯁꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ
ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯙꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯅꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤꯒꯤꯅꯤ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯉꯝꯗꯦꯗ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯅꯈꯣꯏꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯁꯥꯟꯅꯈꯤꯅꯤ ꯃꯥꯏꯕꯤ ꯍꯅꯨꯕꯤꯗꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤꯕ ꯄꯣꯠꯅꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯁꯤꯈꯤꯗꯅ ꯍꯥꯏ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯀꯣꯛꯇꯣ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯖꯥꯠꯅꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯁꯥꯟꯅꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯥꯟꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥꯎꯈꯤꯗꯅ ꯍꯥꯏꯅꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯉꯥꯎꯔꯤꯕ ꯈꯨꯡꯉꯥꯎꯁꯤ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗꯕ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯑꯣꯏꯕꯒꯨꯝꯕ ꯇꯧꯕ ꯖꯥꯠꯅꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛꯇꯨ ꯑꯁꯨꯝ ꯆꯥꯛꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯒꯨꯍꯥ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯔꯝꯃꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯡꯄꯥ ꯍꯦꯛ ꯄꯥꯁꯟꯗꯅ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯂꯥꯟꯕ ꯉꯝꯃꯗꯕꯅꯤ ꯌꯨꯝꯁꯤ ꯑꯁꯨꯝꯅ ꯃꯊꯪ ꯋꯥꯔꯤ ꯂꯤꯅꯔꯛꯄꯗ ꯈꯣꯃꯩꯅ ꯁꯅꯥꯇꯣꯟ ꯅꯪꯗꯤ ꯃꯃꯨꯠ ꯇꯥꯅꯕ ꯈꯪꯂꯝꯂꯤ ꯀꯅꯥꯅ ꯀꯔꯥꯏꯗꯒꯤ ꯂꯤꯔꯨꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯁꯨꯙꯥꯅ ꯁꯅꯥꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯗꯣ ꯊꯥꯏꯅꯒꯤ ꯑꯍꯜꯒꯤ ꯃꯤꯅꯤ ꯃꯄꯨꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯏꯅꯒꯤ ꯑꯍꯜꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯄꯨ ꯏꯕꯦꯟꯅ ꯀꯣꯟꯕꯁꯨ ꯅꯠꯇꯦꯗꯣ ꯀꯂꯛꯆꯩꯗ ꯏꯄꯨ ꯏꯕꯦꯟ ꯂꯩꯕ ꯀꯥꯏꯁꯦ ꯑꯁꯤꯒꯨꯝꯂꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯔꯕ ꯋꯥꯔꯤꯁꯦ ꯅꯣꯡꯃꯇ ꯂꯤꯕꯤꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯣ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗꯒꯤ ꯐꯥꯅꯅꯕ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯍꯩ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯘꯔꯤ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯈꯣꯃꯩꯅ ꯀꯔꯤꯅꯣꯗ ꯐꯝꯕꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯄꯨꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯉꯥꯏꯍꯥꯛ ꯏꯁꯥ ꯈꯪꯗꯅ ꯎꯏꯔꯨꯔꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯣꯕ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯃꯆꯦꯠꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯎꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯈꯣꯏ ꯃꯁꯦꯜ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯑꯃꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯨꯟꯅ ꯇꯥꯁꯜꯂꯨꯕꯗ ꯁꯅꯥꯇꯣꯟ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯑꯁꯤꯗꯤ ꯃꯥꯅ ꯀꯧꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯣꯡꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯙꯥꯅ ꯀꯔꯤꯒꯤꯅꯣ ꯏꯕꯣ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯍꯥꯏꯗꯨꯅ ꯁꯨꯙꯥꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯟꯕꯨ ꯇꯣꯏꯅ ꯀꯧꯔꯤꯕꯗꯨꯕꯣ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯃꯤꯠ ꯑꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯂꯤ ꯃꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯤꯕꯅꯤ ꯃꯃꯤꯠ ꯑꯗꯣ ꯉꯛꯁꯤꯟ ꯉꯥꯡꯉꯤ ꯃꯃꯤꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯃꯨꯔꯤ ꯇꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯎꯔꯤꯕꯅꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯗꯨꯁꯨ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯒ ꯃꯌꯥ ꯑꯗꯨꯁꯨ 2-3 ꯈꯛꯇꯃꯛ ꯄꯥꯜꯂꯒ ꯃꯨꯁꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯕꯨꯠ ꯊꯣꯛꯂꯦ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯕꯨꯠ ꯊꯣꯛꯂꯦ ꯃꯥꯏꯕꯤ ꯍꯅꯨꯕꯤꯒꯤ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯕ ꯍꯧꯔꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯣꯡ ꯑꯗꯣ ꯃꯈꯣꯏꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯁꯣꯏꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯗꯨꯗ ꯀꯨꯏꯃꯜꯂꯛꯂꯕꯅꯤꯅ ꯈꯥꯛꯄꯒꯤꯔ ꯊꯣꯡ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯐꯛꯀꯥꯏꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯐꯛꯀꯥꯏꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯤꯒꯤ ꯌꯨꯝꯁꯨ ꯊꯨꯗꯦꯛꯂꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯝꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯀꯂꯥꯗꯤ ꯃꯈꯣꯡꯗꯣ ꯀꯔꯥꯏꯗꯅꯣ ꯑꯃ ꯌꯩꯁꯟꯕꯗꯒꯤ ꯂꯩꯊꯦꯛꯂꯦ
matam maduda kala kanna lauri matam maduda Sudha Sanaton amati khomaina kari amuk tawrabagi haiduna hangi kalana khong lei khai khre haiduna makhoi ahum maduda hairi matam maduda makhoi ahumna lawase aikhoina thoba purage haiduna Sudhana kalabu pokatnanaba tawri adumna tawringai matam maduda yum adugi manungda kanagumba khara ngarang wari sanabagi khonjal tari Sanaton amati khomaina kana noni yumgi manungda mu wari amuk sanaraklibasina haiduna leisanduna yengrubada kala Sudha Sanaton amati khomai makhoi mari mayaida candle amma thalaga ikoi koina phamlaga leiribadu uri madu urabada makhoidi kairuri asidi haiduna makhodi punga ngakli haujik sumangda leplaga wari sanariba makhoi asina thawai oiraba jatla haiduna makhoi pangki da ki khalakli matam maduda imungda leiriba singaduna mapalda kanagumba khara langbagi makhoi tai haiduna makhoina su leithoktuna yenglakli aduga mapanda leiriba singaduna su yum adugi manung lomda leiriba makhoi mari gi masa singaduda leisinduna yengli makhoi gi saktam unabada makhoi inga ngangnabagum uyungumna leplaga leinari matam maduda sumangda lepliba makhoi mari aduna aikhoina asengbari haiduna khalli aduga imungda leiriba sing makhoi mari aduna su aikhoina asengbani mapanda leiriba singna bhutni haiduna khalli adumna khanali matam maduda amuktang akhak araugi makholama tarakli nomamit khaklaga akanba makholda khaklakpa adutta mapanda leiriba makhoi mari ado khangprek he khangi kalana pham masida kuina leragum si aikoi chanaba tawrasi hairakli khomaina amukhana imungoda yengsalubadadi kana su leiramdri asengba se sumangda leiribaduna oiramli matam maduda khomaina mafam masidi bura mawong amani aikoi sida kuna leitharabadi soidana ngaucha chalagani sila o haiduna makhoi para mafam madu thadoktuna lagli kalabuna Sudhana puduna purakli asum puthorakpana hujikti yum adugi changpham oiriba nakanda wa chabul hauriba wapal mar aduda makhoi par lagli lerak achauba aduda asum lakpana hujikti mayam chanadiba lambi ado yoksalagli matam maduda kalana aigi khongase yamna nari chik lauri maram aduna laikai asiki amaiba aduda amuktang chachi haiduna makhoi ahumna tawduna kalabu puduna makhoi mari punna lakminari asum lakpana amaiba adugi mayum jawrabada amaiba adubu khomaina kanna kauri mamai thangda amaiba adusu tholokladuna kari tawrobage na khoina amamba sida karoklibasibo haiduna hangi matam maduda Sanatona aigi marup kalase makhong leikhai khre haiduna yenghalli amaibaduna lao haiduna mangolda ningthina phamhallaga mahaki makhong ado kamdongna leikhai khribano haiduna hangli aduga makhong ado krai da sokpagi haiduna yengakli matam aduda kalana khul asigi chidaida leiriba maibigi yum hairaga khangnariba yum aduda chatlubani phamaduda khoina thakpa chaba kai no khara tawrure adudagi di khoi karigumba sahum khara phangbadagi chenthorappada khonga se leikhai khribani haiduna tammi wafam madu tabada amaiba aduna noidi kedobagi mi gi butthoi lai thoi hainariba mafam madu da chaluriba ha ati nakhoi asibu mi gi wari watai ga karibata tadrabro ha yum madu da tawriba thabak singa sina khoina phagi ne haina khalibro ai maiba maibine yum leiramba haibasi yum masi khara dum tawbani fare nakhoi gi nakhong leikhai basibudi ai sambirage layok ti lokpa gari karamita juri pari uba mangrem hangrem naba yawraklabadi ai gi da lauko madugi matik chaba paisa lauraga ai yengbige nakhona tawruriba thabak adu khwaidi ki phataba thabak niko fare mine changadaba thabak tane nakhoi su pakti changluganu khongsibudi suman leikhaira sambige sa asumna haraga amaiba aduna kalage makhong adu tap pairaga korok launa amutang leikhai khibada hojikti kalagi makhong pairam badu phari adubu sumdudi kala naman khibana mahana hairuidaba kanagi akampet punamak choron paron lon tharakli Sudha amati Sanaton khomhaina machin menduna khangli masidigi di amaiba aduna fare kesu tororoi nongalak pamatamda pongkhat lamlabadi hongugi mahaki mapan salamdai gi mayun adu phajana ngan thoklaba matung ta thomu aruda phatragana chak kamaitan gado phajana sugairaga thomjallaga phi amna yesallaga thamu I jabani ko
ꯐꯔꯦ ꯐꯔꯦ ꯃꯗ ꯐꯠꯇ ꯐꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯥꯀꯟ ꯂꯥꯛꯎ ꯁꯣꯔꯤ ꯑꯃꯅ ꯂꯦꯡꯈꯥꯏꯔꯒ ꯏ ꯂꯧꯊꯣꯛꯄꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯑꯣ ꯁꯣꯔꯤꯅ ꯂꯦꯡꯈꯥꯏꯔꯒ ꯏ ꯂꯧꯊꯣꯛꯄ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯗꯛꯇ ꯄꯣꯝꯕꯗꯣ ꯍꯟꯊꯔꯦꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯥ ꯑꯃꯗꯤ ꯁꯅꯥꯇꯣꯟ ꯈꯣꯃꯩꯅ ꯁꯣꯔꯤꯅ ꯂꯦꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯩꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯇꯣꯟꯅ ꯌꯥꯎꯔꯛꯄ ꯂꯨꯄꯥ 50 ꯑꯃꯥꯏꯕꯗꯨꯗ ꯀꯠꯂꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏ ꯃꯔꯤꯁꯦ ꯒꯟꯖꯥ ꯉꯥꯎꯕꯤ ꯈꯪꯕꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨꯗꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯝꯈꯤꯕꯅꯤ ꯀꯂꯥ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯈꯣꯡ ꯊꯥꯡꯕꯗ ꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜꯗꯤ ꯈꯔ ꯈꯔ ꯐꯪꯂꯤꯕꯅꯤꯅ ꯁꯦꯀꯧ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯣꯟꯒꯤ ꯃꯌꯨꯝ ꯖꯣꯔꯣꯗꯨꯅ ꯂꯩꯍꯧꯔꯤ ꯈꯣꯃꯩꯁꯨ ꯂꯩꯍꯧꯔꯤ ꯁꯨꯗꯥꯗꯤ ꯀꯂꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯤ ꯑꯗꯨꯒ ꯁꯨꯗꯥꯁꯨ ꯆꯠꯈ꯭ꯔꯤ ꯀꯂꯥ ꯃꯈꯣꯡ ꯑꯗꯣ ꯁꯦꯀꯧ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯨꯝ ꯑꯗꯨꯗꯤ ꯌꯧꯁꯜꯂꯛꯂꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯇꯣꯛ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯃꯃꯥꯗꯣ ꯊꯣꯔꯛꯂꯒ ꯑꯁꯨꯌꯦꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯒꯟꯖꯥ ꯊꯛꯂꯨꯕꯅꯤ ꯆꯦꯟꯊꯣꯔꯛꯄꯗ ꯈꯣꯡꯁꯨ ꯂꯩꯈꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯈꯣꯡ ꯂꯩꯈꯥꯏꯔꯤꯕꯁꯤꯕꯨ ꯃꯤ ꯎꯁꯤꯠꯇꯕ ꯇꯥꯔꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯒꯟꯖꯥ ꯊꯛꯂꯨꯔꯕꯁꯨ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯩ ꯀꯌꯥꯝ ꯐꯕ ꯃꯤꯅꯤ ꯍꯥꯏꯔꯒ ꯀꯣꯏꯂꯣꯠ ꯂꯣꯠꯂꯒ ꯂꯩꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯊꯛꯂꯕꯗꯤ ꯊꯛꯂꯦ ꯆꯥꯔꯕꯗꯤ ꯆꯥꯔꯦ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯒꯤ ꯃꯄꯥꯅ ꯍꯣ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯊꯪꯗꯗꯤꯅꯦ ꯐꯣꯔ ꯀꯥꯞꯄꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯄꯥꯕꯨꯡ ꯐꯣꯔꯗꯨꯗꯤ ꯌꯥꯝ ꯇꯥꯡꯉꯤꯗ ꯃꯣꯏꯒꯤ ꯒ꯭ꯔꯥꯝꯗ ꯆꯠꯂꯦ ꯍꯥꯏꯌꯦ ꯂꯨꯄꯥ 500ꯒ ꯄꯤ ꯍꯥꯏ ꯃꯗꯨ ꯁꯤꯖꯤꯟꯅꯔꯗꯤ ꯑꯁ ꯄꯥꯕꯨꯡꯒꯤ ꯍꯤꯡꯈꯣꯜꯒꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯂꯣꯏꯔꯤꯍꯦ ꯀꯂꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯕ꯭ꯔꯥ ꯀꯩꯅꯣ ꯀꯂꯥꯒꯤ ꯃꯄꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯑꯩ ꯍꯤꯡꯈꯣꯜꯁꯤ ꯍꯞꯇꯥ ꯑꯃꯗ ꯇꯨꯝꯅꯤ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯇꯨꯝꯍꯟꯒꯗꯧꯔꯤꯕ ꯃꯍꯤꯛ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯑꯁ ꯄꯥꯕꯨꯡ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯄꯣꯡꯈꯠꯂꯤꯁꯤ ꯌꯦꯡꯉꯨ ꯂꯩꯈꯥꯏꯈꯤꯕꯒꯤ ꯅꯥꯔꯤꯉꯩꯁꯤꯗ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯐꯨꯖꯜꯂꯛꯂꯕꯗꯤ ꯒꯥꯔꯤꯅ ꯇꯛꯂꯤꯉꯩ ꯍꯨꯏꯅ ꯆꯤꯛꯑꯦꯗꯣ ꯇꯧꯔꯅꯦꯃꯤ ꯄꯥꯕꯨꯡ ꯃꯁꯤ ꯌꯦꯡꯉꯨꯅꯍꯦ ꯑꯩꯈꯣꯏꯅ ꯃꯇꯣꯝꯇ ꯌꯥꯎꯋꯦꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯁꯤꯗ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯅꯣꯅꯦ ꯅꯈꯣꯡꯗꯨꯅ ꯀꯩꯗꯧꯕꯗ ꯇꯦꯛꯂꯤꯕ ꯅꯠꯇꯦ ꯁꯝꯃꯛꯂꯕ꯭ꯔꯣ ꯑꯁ ꯁꯝꯃꯛꯂꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯍꯩꯁꯨ ꯍꯩꯇꯕ ꯂꯩꯕꯗꯨꯅ ꯁꯝꯃꯛꯂꯦ ꯃꯥꯅ ꯍꯥꯏꯕꯗꯕꯨ ꯍꯣꯡꯉꯨ ꯊꯣꯝꯃꯣꯌꯦ ꯈꯔ ꯊꯨꯅ ꯐꯅꯅꯕ ꯑꯁ ꯃꯗꯨꯒꯤ ꯃꯥꯏꯕꯤꯒꯤ ꯌꯨꯝꯗꯣ ꯆꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯏꯕꯤꯒꯤ ꯌꯨꯝ ꯄꯜꯂꯛꯄꯗ ꯀꯂꯥꯒꯤ ꯃꯄꯥꯅ ꯉꯥꯏꯈꯣ ꯀꯩꯗꯧꯕ ꯅꯪ ꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯆꯪꯉꯨꯕ꯭ꯔో ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯪꯂꯨꯖꯦꯗꯅ ꯆꯪꯂꯨꯕꯅꯦ ꯃꯐꯝꯗꯒ ꯂꯩꯇꯕꯗꯨꯗ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀꯔꯤ ꯇꯧꯔꯛꯏ ꯀꯃꯥꯏꯅ ꯇꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯃꯗꯨꯒꯤ ꯌꯨꯝꯗꯨ ꯆꯪꯕ ꯌꯥꯕ ꯌꯨꯝ ꯅꯠꯇꯦꯅꯦ ꯄꯥꯕꯣ ꯑꯩꯈꯣꯏꯗꯤ ꯐꯅ ꯀꯟꯅ ꯆꯪꯒꯨꯝꯁꯦꯅ ꯍꯥꯏꯖꯕꯅꯦ ꯁꯅꯥꯇꯣꯟꯅ ꯆꯪꯁꯦꯅ ꯆꯪꯕꯅꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯎꯈꯤꯕ ꯍꯥꯏꯕꯕꯨ ꯍꯅꯨꯕꯤ ꯑꯃ ꯎꯈꯤꯕ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯃꯄꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯔꯤ ꯍꯅꯨꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯄꯥꯏꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥꯒꯤ ꯃꯄꯥꯅ ꯅꯪ ꯁꯤꯕꯨꯉꯣ ꯃꯊꯣꯡꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯔꯛꯇ꯭ꯔꯦꯅꯦ ꯅꯪ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕꯁꯤꯕꯨ ꯊꯥꯛꯂꯤꯕꯁꯤꯕꯨ ꯌꯨꯛꯂꯤꯕꯁꯤꯕꯨ ꯍꯌꯦꯡ ꯅꯪꯅ ꯁꯤꯔꯒ ꯑꯩꯅ ꯀꯞꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯅꯕ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅ ꯅꯪꯉꯣꯟꯗ ꯇꯤꯜꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕꯗꯣ ꯀꯣꯛꯊꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯄꯨꯟꯁꯤ ꯁꯥꯡꯕꯒꯤ ꯋꯥ ꯂꯩꯇꯦꯍꯦ ꯄꯥꯕꯣ ꯃꯥꯏꯕꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯗ ꯃꯪꯒ꯭ꯔꯦꯝ ꯍꯥꯒ꯭ꯔꯦꯝꯅꯕ ꯐꯠꯇ ꯅꯨꯡꯗꯕ ꯊꯣꯛꯂꯛꯂꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯑꯗꯨꯒ ꯂꯩꯇꯥꯏꯅꯕꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯒꯅꯦꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯁꯨ ꯂꯧꯅꯦ ꯍꯥꯏꯔꯛꯏ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏꯁꯤ ꯒꯟꯖꯥ ꯉꯥꯎꯋꯦ ꯈꯪꯗꯅ ꯈꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯐꯔꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯈꯨꯝ ꯇꯧ ꯂꯩꯔꯦ ꯐꯖꯅ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯣ ꯃꯃꯥ ꯃꯁꯤꯒꯤ ꯃꯍꯤꯛꯁꯤ ꯑꯝꯇ ꯄꯨꯁꯤꯟꯈꯣ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯅ ꯃꯇꯣꯝꯇ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯤ ꯂꯨꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗꯅ ꯋꯥꯐꯝ ꯑꯗꯨ ꯀꯂꯥꯒꯤ ꯃꯃꯥꯅ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯂꯥꯒꯤ ꯃꯃꯥꯅ ꯑꯁ ꯑꯉꯥꯡ ꯋꯥꯔꯛꯄꯗꯅꯦ ꯑꯩꯒꯗꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯋꯥꯔꯤꯅꯤ ꯀꯩꯗꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦ ꯅꯪꯁꯨ ꯑꯃꯨꯛ ꯒꯟꯖꯥ ꯊꯧꯔꯕ꯭ꯔꯣ
asumna hairapata kalagi mamado parap kalaga punna changminakhi kala sekou mahaki kada changakli mamana phamungda ningthina hifallaba matungda kala do tuminna leihori kalagi mamasu karudagi thokri masigi matung matamdu khara thengjinkhri kalagi mamana kalada chak khigatra haidun hangi kalana chak chanindre haidun khumbadagi phare adudi haidun makoisu adumak chatkrabani masigi matung nuidangi matam ado thengjilakli pung 12 makhai muk tarakpa matam madutta kalagi makhong ado kanagumbamna sum pet paidunna karigumba ma torokpagum kalada phawrokpadagi mahak tumlambadagi mikap thorakli matam masidadi mahak ganjagi nisaga loina ma hankrabani kalana kanano ne aigi khongda hojikta tap parak laga malis tarok libaduna ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯈꯣꯡꯌꯥ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯒꯠꯂꯨꯕꯗ ꯃꯈꯣꯡ ꯑꯅꯥꯕꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯕꯅ ꯈꯪꯅꯥꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯉꯛꯂꯤ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯄꯣꯝꯈꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯈꯣꯡꯁꯤꯅ ꯀꯝꯗꯧꯅ ꯀꯔꯝꯅ ꯇꯦꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯇꯧꯏ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯂꯥꯅ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕꯗꯒꯤ ꯈꯣꯡ ꯑꯁꯦ ꯂꯩꯈꯥꯏꯈ꯭ꯔꯕꯅꯤ ꯂꯥꯏ ꯂꯩꯕ ꯃꯐꯝꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯁꯤ ꯄꯥꯛꯅ ꯐꯒꯟꯗꯦꯗꯅ ꯍꯥꯏ ꯑꯁ ꯑꯩꯁꯨ ꯐꯕ ꯉꯝꯂꯣꯏꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯈꯣꯡ ꯑꯁꯤꯅ ꯑꯩꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄ ꯉꯝꯗꯅ ꯁꯣꯏꯅꯥꯏꯍꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯑꯁꯥ ꯀꯥꯏꯔꯅꯤꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯂꯨꯈꯨꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯀꯂꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯥꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯀꯂꯥꯒꯤ ꯃꯃꯥꯅ ꯂꯥꯛꯑꯣ ꯑꯁꯤꯗꯅꯦ ꯅꯪꯒꯤ ꯅꯈꯣꯡꯗ ꯌꯦꯡꯊꯣꯛꯅꯕ ꯃꯥꯏꯕ ꯑꯃ ꯂꯥꯛꯏ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥ ꯅꯠꯇꯦ ꯑꯍꯤꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯥꯏꯕꯅꯣ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯔꯅꯨ ꯆꯪꯍꯜꯂꯛꯀꯦꯒꯅ ꯆꯪꯍꯜꯂꯛꯑꯣ ꯑꯩꯗꯤ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯒꯤ ꯃꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯅꯈꯣꯡꯗꯣ ꯌꯦꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯤ ꯀꯂꯥ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕ ꯑꯃꯥꯏꯕ ꯂꯥꯛꯏ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯉꯥꯏ ꯐꯗꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯣ ꯆꯣꯡꯅꯗꯨꯅ ꯀꯂꯥꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯀꯂꯥꯒꯤ ꯃꯃꯥꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯅꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥ ꯃꯄꯥꯟꯗ ꯆꯣꯡꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯣ ꯃꯝꯕꯅꯤꯅ ꯃꯁꯛꯇꯣ ꯐꯖꯅꯗꯤ ꯎꯔꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃꯒꯤ ꯐꯤꯖꯣꯜꯗꯤ ꯁꯦꯠꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯌꯦꯡꯁꯤꯕ ꯏꯃꯥ ꯑꯁ ꯑꯍꯤꯡꯁꯤꯗꯕꯨ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯒꯤ ꯃꯃꯥꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯔꯒꯗꯒꯦ ꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯂꯥꯕꯨ ꯁꯨꯃꯥꯡꯂꯣꯝꯗ ꯄꯨꯊꯔꯛꯂꯤ ꯀꯂꯥ ꯃꯈꯣꯡ ꯑꯗꯣ ꯁꯦꯀꯧ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯂꯥꯗ ꯅꯪꯒꯤꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯨꯗꯤ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯀꯂꯥꯗꯤ ꯏꯉꯥꯎ ꯉꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯏꯃꯥ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯌꯦꯡꯂꯁꯤ ꯑꯃꯥꯏꯕꯁꯤꯗꯁꯨ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗ ꯀꯂꯥꯒꯤ ꯃꯃꯥꯅ ꯅꯣꯡꯉꯥꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯥ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯀꯂꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯆꯣꯡꯉꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯊꯕꯛꯅꯤꯗꯨ ꯈꯪꯖꯔꯝꯂꯗꯤ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯒꯗꯧꯔꯤꯕꯅꯣ
ꯃꯐꯝꯗꯣ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀ ꯊꯦꯡꯅꯕ ꯅꯠꯇꯕ ꯑꯃꯗꯤ ꯏꯃꯛꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯊꯣꯏꯅ ꯀꯤꯁꯜꯂꯨꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯂꯥ ꯐꯅꯌꯥꯝ ꯁꯥꯡꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯏꯃꯥ ꯑꯃꯥꯏꯕꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯂꯥꯒꯤ ꯃꯃꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯂꯥ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯈꯪꯂꯛꯂꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯆꯪꯂꯨꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯥꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯀꯂꯥ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯝ ꯇꯧꯔꯤ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯦꯟꯕꯁꯨ ꯉꯝꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯤ ꯖꯣꯟ ꯊꯥꯗꯔꯒ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯂꯒ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯥꯗꯒꯤꯅ ꯋꯥꯡꯗ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯀꯂꯥꯗꯤ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩ ꯕꯨꯠ ꯑꯣꯛꯂꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣꯅꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯗ ꯉꯥꯎꯁꯤꯟꯅꯔꯒ ꯂꯥꯎꯔꯤꯕꯁꯤꯕꯣ ꯃꯁꯤ ꯁꯣꯏꯗꯅ ꯆꯩ ꯅꯤꯔꯦꯁꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯂꯥꯎꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯎꯔꯝꯕꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯏꯃꯨꯡꯗ ꯅꯨꯄꯥ ꯑꯃ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯇꯥꯃꯣ ꯇꯨꯝꯂꯤꯕꯤꯔꯣ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯀꯂꯥꯒꯤ ꯃꯄꯥꯅ ꯀꯅꯥꯅꯣꯅꯦ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯃꯣ ꯀꯂꯥꯗꯣ ꯑꯥꯗ ꯂꯝꯕꯤꯗ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯂꯩꯈꯠꯅꯍꯧꯔꯤ ꯑꯃꯨꯛꯀ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯂꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯅ ꯍꯧꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯀꯂꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯂꯥꯒ ꯄꯨꯟꯈꯤꯕ ꯁꯨꯙꯥ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯁꯨ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯁꯨ ꯀꯂꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯉꯔꯥꯡ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯅꯣ ꯂꯥꯎꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯀꯂꯥꯕꯨ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯈꯔ ꯇꯧꯔꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯊꯋꯥꯏꯒ ꯅꯍꯥ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯒ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯀꯣꯏꯏꯟ ꯏꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯣ ꯇꯤꯡꯈꯥꯏ ꯂꯩꯈꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯁꯤ ꯄꯨꯟꯁꯤ ꯇꯦꯟꯕꯁꯨ ꯌꯥꯏ ꯉꯥꯎꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯨꯛꯇꯪꯗꯤ ꯂꯩꯇꯥꯏꯅ ꯊꯨꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯂꯥꯒꯤ ꯃꯄꯥꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯒꯗꯕꯅꯣ ꯀꯗꯥꯏꯋꯥꯏꯗ ꯊꯥꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯂꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯉꯥꯎꯔꯤ ꯐꯩ ꯇꯧꯗꯨꯅ ꯂꯩꯔꯤ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯨꯔꯣꯟꯗ ꯂꯣꯜꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤ ꯎꯕꯅꯣ ꯈꯪꯗꯦ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯃꯨꯛ ꯍꯥꯏ ꯆꯠꯈꯤꯅꯨ ꯑꯃꯨꯛ ꯍꯥꯏ ꯑꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛ ꯍꯥꯏ ꯑꯥꯗ ꯆꯣꯡꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ ꯄꯥꯛꯊꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ ꯃꯥꯅ ꯊꯣꯛꯄ ꯄꯪꯂꯣꯟꯗ ꯂꯣꯟꯗꯨꯅ ꯂꯩꯔꯤ ꯀꯂꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯙꯥ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯂꯥꯗ ꯇꯞꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯒ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯈꯤꯛꯇꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯃꯁꯥꯗꯣ ꯈ꯭ꯔꯤꯡ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯂꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯂꯥ ꯅꯪꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯐꯤ ꯖꯣꯟ ꯊꯥꯗꯔꯒ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯕ ꯁꯥꯍꯨꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯂꯥꯅ ꯄꯥꯎ ꯇꯝꯂꯤ ꯃꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯂꯥꯗꯣ ꯍꯧꯅ ꯅꯣꯛꯂꯒ
ꯐꯔꯦꯅ ꯁꯦ ꯐꯔꯦꯕ ꯅꯈꯣꯏ ꯁꯣꯏꯅ ꯂꯦꯝꯃ ꯊꯥꯔꯣꯏ ꯅꯈꯣꯏ ꯁꯣꯏꯅ ꯂꯦꯝꯃꯗ ꯊꯥꯔꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯐꯔꯦꯁꯦ ꯅꯪꯁꯨꯅꯦ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯗꯕꯗꯒꯤ ꯇꯧꯔꯨꯔꯤꯕꯅꯤꯁꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯝꯗꯨꯅ ꯀꯂꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯂꯧꯊꯣꯛꯈꯤꯕꯒ ꯀꯂꯥꯗꯣ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯃꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯂꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯂꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯂꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯏꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯂꯥ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯗꯒꯤꯗ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯉꯥꯎꯔꯤ ꯆꯤꯛꯂꯤ ꯇꯧꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯊꯝꯕꯤꯌꯨ ꯍꯥꯏꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯗꯥ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯂꯥꯗꯤ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯂꯩꯈꯥꯏ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛꯇꯤ ꯐꯍꯟꯈ꯭ꯔꯦ ꯋꯥꯠꯍꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯅ ꯍꯥꯏ ꯀꯂꯥ ꯍꯥꯏꯕꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯡ ꯂꯩꯈꯥꯏꯗꯨꯅ ꯁꯣꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯥꯏ ꯑꯗꯨ ꯎꯍꯟꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯇꯣꯟꯅ ꯍꯣꯏꯅꯦ ꯀꯂꯥꯗꯤ ꯃꯈꯣꯡ ꯁꯣꯛꯄꯗꯒꯤ ꯃꯉꯣꯟꯗ ꯇꯥꯏꯅꯈꯤꯕꯒꯤ ꯋꯥꯅꯤ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯕ ꯃꯐꯝꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯁꯤ ꯏꯟꯅꯒꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯧꯒꯦꯗꯅꯀꯣ ꯑꯗꯨꯅ ꯏꯟꯅꯔꯛꯑꯣꯏꯗ ꯃꯆꯤꯟꯗ ꯍꯥꯏꯅꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯆꯤꯡꯅꯕꯗꯤ ꯄꯣꯛꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯀꯂꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯨꯗꯥ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯅꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯂꯥ ꯌꯥꯎꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯀꯗꯥꯏꯗ ꯄꯨꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯉꯁꯤꯗꯤ ꯃꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯇꯣꯛꯂꯁꯤ ꯍꯥꯏꯔꯤ ꯈꯣꯃꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯀꯗꯥꯏꯗꯅꯣꯔ ꯂꯧꯕꯨꯛ ꯃꯌꯥꯏꯗꯔ ꯅꯠꯇ꯭ꯔꯒꯅ ꯂꯧꯕꯨꯛ ꯃꯌꯥꯏꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯐꯥꯔꯝꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯔ ꯀꯩꯅꯣꯝꯗꯤ ꯇꯧꯔꯨꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯔꯥꯡꯒꯤ ꯃꯥꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯨꯁꯤꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯅꯥꯇꯣꯟꯅ ꯀꯂꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯅꯈꯣꯏ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯗꯥꯅ ꯑꯁ ꯃꯥꯗꯨꯕꯨ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯡꯗꯨꯅꯒ ꯁꯣꯛꯄꯒ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯍꯣꯏꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯂꯨꯔꯁꯤ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯐꯝ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯇꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯁꯜꯂꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯈꯣꯏꯅ ꯄꯨꯟꯈꯤꯕ ꯃꯥꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯄꯗ ꯐꯛꯀꯥꯏꯈ꯭ꯔꯕ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯅꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯡꯉꯛꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯥꯎꯔꯥꯛꯅ ꯆꯍꯤ 19-18 ꯁꯨꯔꯝꯂꯒꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯍꯦꯛ ꯎꯕꯗ ꯁꯅꯥꯇꯣꯟꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯠꯇꯦ ꯐꯝ ꯑꯁꯤꯗ ꯄꯔꯞ ꯆꯪꯂꯛꯂꯒ ꯐꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯀꯥ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨ ꯕꯨꯠꯇꯤ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯔꯞ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯁꯨꯗꯥꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯦ ꯑꯃꯨꯛꯀ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯂꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯦ ꯚꯨꯠꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯁꯨꯗꯥꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯧꯔꯛꯂꯤ ꯃꯀ꯭ꯂꯥꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ
ꯁꯨꯗꯥ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩꯅꯁꯨ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯔꯞ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯅ ꯆꯠꯇꯦ ꯅꯪ ꯁꯤ ꯇꯧꯈꯥꯏꯌꯣ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯌꯣꯄꯥꯛ ꯊꯥꯡꯖꯧ ꯂꯧꯔꯨꯈꯤꯒꯦ ꯇꯧꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯆꯠꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯈꯥꯏꯗꯕꯤꯗ ꯅꯌꯨꯝꯗ ꯍꯜꯂꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯣꯡꯒ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯝꯕꯅꯁꯨ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯅꯣꯡꯃꯃꯤꯠ ꯍꯦꯛ ꯈꯥꯛꯄ ꯂꯦꯞꯈ꯭ꯔꯒꯅ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯪꯂꯤ ꯃꯈꯣꯏꯅ ꯎꯔꯤꯕꯁꯦ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯧ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯁꯨꯗꯥ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯔꯤꯅꯣ ꯎꯁꯥ ꯋꯥꯁꯥ ꯆꯩꯇꯦꯛ ꯑꯃꯗꯤ ꯋꯥꯆꯦꯠꯅꯆꯤꯡꯕ ꯄꯥꯏꯔꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯆꯩꯇꯦꯛ ꯆꯩꯔꯥꯡꯁꯤꯡꯅ ꯂꯩꯃꯥꯏ ꯑꯗꯣ ꯍꯣꯒꯥꯏꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯣ ꯐꯅꯌꯥꯝ ꯄꯥꯛꯅ ꯇꯧꯊꯣꯔꯛꯄꯅ ꯈꯨꯔꯨꯃꯨꯛꯀꯤ ꯆꯥꯡ ꯂꯨꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟ ꯈꯣꯃꯩ ꯑꯃꯗꯤ ꯁꯨꯗꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯔꯗ꯭ꯔꯥ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯗ꯭ꯔꯤ ꯇꯧꯈꯣ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯊꯔꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯟꯅ ꯈꯣꯃꯩꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯔꯣ ꯂꯩꯕꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯨꯗꯥꯅ ꯅꯣꯛꯂꯒ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯨꯝ ꯇꯧꯊꯔꯛꯄꯗ ꯀꯣꯛ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯒꯨꯍꯥꯒꯤ ꯑꯀꯣꯏꯕꯒꯤ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯀꯣꯏꯕꯗꯣ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯇꯧꯊꯣꯛꯂꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯍꯥꯡꯇꯣꯛꯈꯤ ꯃꯈꯨꯝ ꯑꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯗ ꯅꯝꯊꯤꯔꯕ ꯃꯅꯝ ꯀꯌా ꯑꯃ ꯅꯝꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟ ꯈꯣꯃꯩ ꯑꯃꯗꯤ ꯁꯨꯗꯥꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯂꯧꯈꯠꯂꯛꯎ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯁꯨꯛꯅ ꯅꯝꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕు ꯀꯨꯝꯂꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯁꯨꯝ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯤꯜꯂꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯈꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟ ꯈꯣꯃꯩ ꯑꯃꯗꯤ ꯁꯨꯗꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯤꯔꯗꯨꯅ ꯌꯥꯅꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟꯗꯣ ꯃꯈꯣꯏꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇ ꯂꯧꯊꯣꯛꯂꯒ ꯃꯦꯟꯁꯤꯜꯂꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯝꯗꯧꯅ ꯀꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯏꯟ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯏꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯐꯨ ꯑꯃ ꯂꯩꯔꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯨꯝꯖꯤꯟꯗꯨꯅ ꯂꯧꯊꯣꯔꯛꯄꯗ ꯏꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯗꯤ ꯏꯟ ꯑꯣꯏꯅꯅꯕ ꯍꯥꯄꯥ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯗꯣ ꯊꯧꯔꯤꯒꯨꯝꯅ ꯇꯥꯁꯜꯂꯒ ꯃꯗꯨꯗ ꯄꯥꯏꯔꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯏꯟ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯕꯗ ꯕꯔꯕꯔꯠ ꯑꯗꯨꯝ ꯁꯦꯒꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯁꯣꯟꯕ ꯃꯐꯝ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯟꯅ ꯑꯣꯏꯔꯔꯣꯏ ꯌꯨꯝꯗꯒꯤ ꯊꯧꯔꯤ ꯂꯧꯔꯨꯔꯒ ꯀꯨꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯗꯣ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯒꯟꯖꯥ ꯈꯔ ꯆꯤꯡꯈꯤꯕꯗꯨꯅ ꯈꯪꯗꯦ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯂꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯇꯧꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯁꯤ ꯕꯨꯠꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯟꯕ ꯉꯝꯕ꯭ꯔꯥ ꯕꯨꯠ ꯃꯥꯅ ꯐꯥꯎꯕ ꯉꯝꯗꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯝꯂꯒ ꯁꯨꯗꯥꯗꯤ ꯄꯔꯞ ꯆꯠꯈꯤ ꯁꯨꯗꯥꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩꯅ ꯁꯨꯗꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯠꯈꯤꯅꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯁꯨꯗꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯟꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯏ ꯁꯨꯗꯥꯗꯣ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ ꯁꯨꯗꯥꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤꯕꯗꯣ ꯎꯗꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯁꯨꯗꯥꯕꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯇꯨꯅ ꯍꯨꯝꯗꯣꯛꯈꯤꯕꯗ ꯁꯨꯗꯥꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯍꯣꯞ ꯂꯥꯎꯕꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤ
suda chaitek charang khana khotkibagi masado tasingna naraduna yamna kana lauri aduga sanaton amadi khomaibu maming kauraduna nakoi amta lao ai keno ma tawri ha aduna lauri matam maduta sanaton amadi khomai chensinduna nupi aduna haibuduna yajaram labadi nana soibu sa solam loidabani haiduna mokoi an sungangli matam maduda sudana soke sukasunu mafam masida changlu si haiduna haubadi ainani ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯗꯣꯔꯤꯕꯅꯣ ꯅꯪ ꯊꯧꯅꯥ ꯂꯩꯌꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯃ ꯂꯥꯎꯔꯛꯄꯗꯨꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯅꯁꯨ ꯇꯥꯔꯗꯨꯅ ꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯝꯊꯤꯕ ꯃꯅꯝ ꯈꯔ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯒꯨꯍꯥ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯎꯔꯦ ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯈꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯍꯥꯏꯕꯗꯤ ꯀꯂꯥꯕꯨ ꯂꯥꯌꯦꯡꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯊꯋꯥꯏ ꯃꯌꯦꯜ ꯈꯔ ꯑꯣꯛꯅꯕꯗꯒꯤ ꯋꯥꯟꯊꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯥꯏ ꯇꯧꯕꯗꯒꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯔꯝ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯙꯥꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯧꯁꯤꯟꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯆꯪꯂꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯖꯒꯥ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯄꯪꯇꯧꯗ ꯇꯧꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯍꯅꯨꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯥꯏꯔꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯐꯛꯂꯥꯡꯗ ꯐꯨꯖꯟꯕꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯥꯍꯨꯝ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩꯃꯨꯛ ꯁꯥꯕ ꯑꯃꯅ ꯍꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯆꯩꯁꯤꯟꯅꯕꯗꯒꯤ ꯀꯣꯛꯀ ꯌꯩꯁꯟꯅꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯒꯨꯍꯥ ꯑꯗꯨꯗ ꯅꯝꯊꯤꯔꯤꯕ ꯃꯅꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯈꯤ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯂꯩꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯗꯨ ꯂꯧꯈꯠꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯕꯗ ꯁꯔꯨ ꯁꯔꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯔꯨ ꯁꯔꯥꯡ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈꯤꯕꯅꯤ ꯃꯗꯣ ꯃꯈꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯁꯥꯔꯒ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯁꯥꯟꯅꯅꯕ ꯇꯧꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯍꯧꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯤꯒꯠꯅꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯀꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯤ ꯀꯌꯥꯅꯣ ꯍꯥꯠꯈꯤꯕꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯥꯏꯕꯤ ꯑꯗꯨ ꯍꯥꯠꯄꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯊꯧ ꯌꯥꯜꯂꯒ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯇꯝꯅꯕ ꯀꯌꯥ ꯍꯧꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯅꯈꯤꯗ꯭ꯔꯕꯅꯤ ꯃꯥꯏꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨ ꯀꯅꯥꯅꯁꯨ ꯈꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯩꯕꯥꯛ ꯁꯤꯖꯤꯟꯈꯤꯕꯅ ꯀꯅꯥꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯀꯂꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯁꯦꯛꯀꯧ ꯂꯥꯛꯄꯗ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯂꯥꯁꯨ ꯃꯈꯣꯡ ꯑꯗꯨ
ꯈꯔ ꯃꯈꯩꯗꯤ ꯐꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ ꯐꯪꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯅꯕꯗꯒꯤ ꯀꯅꯥꯅꯁꯨꯗꯤ ꯆꯪꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯂꯥ, ꯁꯨꯙꯥ, ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏꯁꯨ ꯅꯤꯁꯥ ꯆꯥꯗꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯃꯈꯣꯏꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯕꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫